ꯌꯨꯝ ꯌꯧꯔꯛꯄꯗ ꯀꯩꯅꯥꯁꯨ ꯊꯣꯛꯂꯝꯗꯨꯅ ꯂꯩ ꯀꯣꯏꯕ ꯍꯧꯔꯝꯂꯦ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯌꯥꯏꯁꯨ ꯏꯃꯨꯡꯗ ꯄ꯭ꯔꯄꯞ ꯆꯪꯂꯛꯏ꯫ ꯃꯤꯠꯁꯅꯥꯅ "ꯀꯗꯥꯏ ꯌꯧꯔꯨꯔꯒꯦ? ꯐꯖꯅ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯁꯣꯝꯗ ꯃꯌꯥꯝ ꯀꯣꯏꯊꯤ ꯊꯤꯅꯔꯦ." ꯌꯥꯏꯁꯨ ꯄꯥꯈꯠꯂꯞ "ꯏꯃꯥꯗꯤ ꯑꯁꯦꯡꯕ ꯈꯪꯈꯤꯕ꯭ꯔꯥ? ꯏꯆꯦꯅ ꯀꯅꯥꯅ ꯄꯨꯊꯣꯛꯂꯤꯅꯣ?" "ꯑꯗꯨꯕꯨꯗꯤꯅꯦ ꯅꯪꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯆꯠꯈꯤꯅ ꯈꯨꯝꯃꯤ꯫ ꯏꯆꯦꯕꯨꯗꯤ ꯑꯩꯅ ꯄꯨꯊꯣꯛꯄꯅꯤ." ꯌꯥꯏꯁꯨꯗꯨ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯜꯂꯛꯏ꯫ "ꯑꯁ ꯁꯤꯔꯝꯅꯤꯗ, ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯍꯥꯏꯔꯝꯗꯦ ꯅꯣꯏ ꯇꯧ ꯁꯥꯕ ꯑꯃ ꯏꯔꯥꯡ ꯍꯦꯟꯃꯜꯂꯤꯀꯣ." "ꯌꯥꯗ ꯇꯧꯅꯤ." "ꯑꯩꯅꯗꯤ ꯆꯦꯜꯍꯜꯂꯒꯦ ꯈꯜꯂꯒ ꯑꯃꯗꯨꯁꯨ ꯅꯨꯄꯥ ꯊꯣꯛꯇꯦꯍꯦ, ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯄꯪꯊꯔ ꯍꯜꯂꯛꯏ ꯃꯥꯜꯂꯦ." ꯌꯥꯏꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯗ꯭ꯔꯗꯨꯅ "ꯀꯩꯕ? ꯍꯣ ꯀꯩꯁꯨ ꯅꯠꯇꯦ, ꯃꯄꯥꯟꯗ ꯊꯣꯛꯎꯁꯦ ꯍꯥꯏꯕ. ꯃꯥꯒꯤ ꯂꯣꯏꯉꯝ ꯍꯥꯡꯀꯣꯛꯇꯨꯅ ꯌꯦꯡꯃꯟꯗꯅ ꯃꯦꯀꯞꯀ ꯂꯣꯏ ꯃꯥꯡꯉꯕꯅꯤ. ꯇꯆ ꯑꯞ ꯇꯧꯒꯦ ꯆꯪꯉꯛꯄꯅꯤ. ꯁ꯭ꯋꯥꯏꯗ ꯅꯪꯒ ꯑꯃꯨꯛ ꯑꯣꯟꯖꯤꯟꯅ ꯂꯩꯔꯦ. ꯊꯣꯛꯑꯁꯦ ꯑꯃꯨꯛ ꯌꯦꯡꯖꯅꯕ." ꯃꯤꯠꯁꯅꯥꯗꯨ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯗꯨꯁꯨ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯐꯝꯂꯔꯦ꯫ ꯂꯩ ꯀꯣꯏꯕꯁꯨ ꯂꯣꯏꯔꯗꯨꯅ ꯅꯤꯉꯣꯜ ꯊꯋꯥꯏ ꯇꯥꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯤꯡꯗꯣ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯈ꯭ꯔꯦ꯫ ꯊꯋꯥꯏ ꯑꯣꯏꯕ ꯃꯥꯅꯁꯨ ꯅꯤꯉꯣꯜꯒꯤ ꯉꯛꯁꯝꯗ ꯅꯨꯡꯁꯤꯅ ꯍꯨꯛꯄꯤꯔꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯂꯤꯄꯨꯟ ꯑꯗꯣ ꯄꯨꯟꯈ꯭ꯔꯦ꯫ ꯀ꯭ꯋꯥ ꯂꯥꯟꯕꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯗꯨꯅ ꯕꯣꯔ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯀꯩꯅꯥꯁꯨ ꯊꯤꯟꯅꯕꯒꯤ ꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯁꯥꯒꯩꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯕꯨ ꯈꯨꯔꯨꯝꯂꯤ꯫ ꯁꯥꯒꯩ ꯆꯥꯎꯕ ꯅꯠꯇꯕꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯝꯂꯒ ꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯆꯥꯅ ꯇꯨꯡ ꯑꯣꯜꯂꯒ ꯆꯠꯈꯤꯕꯒ ꯃꯃꯥ ꯑꯣꯏꯕꯤꯗꯤ ꯐꯤꯖꯤꯅ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯀꯞꯄꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯀꯔꯝꯅꯁꯨ ꯀꯞꯄꯣꯏ, ꯏꯍꯥꯟ ꯍꯥꯟꯅ ꯎꯖꯈꯤꯕ ꯃꯆꯥ ꯀꯣꯏꯍꯟ ꯂꯥꯏꯍꯟꯅꯤ꯫ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯉꯣꯜꯒꯤ ꯃꯄꯣꯛ ꯑꯣꯏꯔꯝꯕꯅ ꯃꯇꯝ ꯃꯥꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕꯗ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯇꯥꯈꯤ꯫ ꯅꯤꯉꯣꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯅꯨꯡꯁꯤꯁꯨ ꯄꯤꯅ ꯀꯞꯆꯩ꯫ ꯃꯆꯦꯅ ꯀꯞꯄ ꯎꯔꯕꯗ ꯐꯥꯖꯤꯜꯂ ꯊꯝꯂꯝꯕ ꯄꯤꯔꯥꯡꯁꯤꯡꯗꯣ ꯍꯩꯊꯔꯛꯇꯨꯅ ꯃꯅꯥꯎ ꯑꯍꯨꯝꯁꯨ ꯀꯞꯂꯤ꯫ ꯅꯨꯡꯁꯤꯅ "ꯏꯆꯦꯒꯤ ꯌꯥꯏ, ꯏꯉꯥꯎ ꯉꯥꯎꯔꯕꯁꯨ ꯅꯪꯗꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤ. ꯉꯁꯤ ꯏꯆꯦꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯃꯥꯒ ꯑꯉꯥꯡ ꯑꯅꯤꯒꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯔꯝꯒꯦꯀꯣ. ꯃꯇꯤꯛ ꯆꯥꯕ ꯃꯆꯦ ꯑꯃ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯄꯥꯈꯠꯀꯅꯨ. ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯏꯅꯥꯎꯁ ꯅꯠꯇꯅ ꯇꯥꯏꯕꯪꯁꯤꯗ ꯂꯩꯇꯦ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯛꯄ ꯈꯨꯗꯤꯡ ꯃꯥꯌꯣꯛ ꯌꯥꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ. ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧ. ꯅꯥꯎ, ꯇꯣꯝꯕꯤ, ꯅꯈꯣꯏꯁꯨ ꯆꯦ ꯍꯥꯏꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ. ꯅꯤꯉꯣꯜ ꯃꯄꯣꯛ ꯑꯣꯏꯔꯤꯕꯅ ꯏꯆꯦꯗꯤ ꯅꯣꯏꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯇꯝꯂꯝꯗ꯭ꯔꯦ." ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯞꯈ꯭ꯔꯦ꯫ ꯌꯥꯏꯁꯨ ꯀꯞꯂꯝꯕꯗꯒꯤ ꯃꯆꯦꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ "ꯀꯞꯀꯅꯨ ꯏꯆꯦ. ꯏꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯀꯩꯝꯇ ꯋꯥꯒꯅꯨ. ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯏꯁꯤꯗꯤ. ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯌꯨꯝꯁꯤꯗ ꯏꯆꯦꯒꯤ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯥ? ꯃꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯔꯦ. ꯉꯁꯤꯗꯒꯤꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯃ ꯐꯪꯂꯒꯗꯕ ꯏꯆꯦꯅ ꯌꯨꯝꯁꯤꯕꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯊꯥꯗꯣꯛꯂꯝꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯆꯦ. ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯉꯩ ꯅꯅꯥꯎꯅ ꯏꯆꯦꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌా ꯍꯥꯏꯈ꯭ꯔꯁꯨ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯏꯆꯦꯗ ꯉꯥꯛꯄꯤꯌꯨꯀꯣ. ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯆꯦ." ꯃꯆꯦ ꯊꯦꯝꯖꯤꯟꯒꯦ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯃꯆꯦꯁꯤꯡ ꯀꯞꯄ ꯎꯕꯗ ꯅꯥꯎꯇꯣꯝꯕꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯆꯦ ꯑꯅꯤꯕꯨ ꯀꯣꯟꯁꯤꯜꯂꯒ ꯀꯞꯄꯤ꯫ "ꯅꯨꯡꯁꯤꯗ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯅꯈꯣꯏꯒꯤ ꯃꯄꯣꯛꯁꯦ. ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯈꯪꯍꯟꯕꯤꯗꯨꯅ ꯑꯋꯥꯕ ꯀꯌా ꯂꯥꯟꯊꯦꯡꯅꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯃꯀꯥꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯆꯠꯅꯔꯤ. ꯄꯥꯝꯃꯨꯕ ꯃꯥꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯍꯦꯜꯂꯦ ꯈꯟꯅ ꯆꯠꯄ ꯅꯠꯇꯦ. ꯃꯁꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯒꯤ ꯆꯠꯅꯕꯤꯅꯤ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯒꯤ ꯇꯨꯡ ꯏꯟꯖꯕꯇꯅꯤ. ꯏꯃꯥ ꯏꯄꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥ ꯂꯩꯇꯦ ꯁꯪꯁꯥꯔꯁꯤꯗ." ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯇꯧ ꯑꯌꯦꯡꯕ ꯃꯤꯁꯨ ꯂꯣꯏꯅ ꯀꯞꯂꯦ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯌꯥꯏꯁꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯒꯦ ꯈꯟꯅ ꯆꯪꯉꯛꯄ ꯅꯨꯄꯥꯗꯨꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯀꯔꯤꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯅꯣ? ꯅꯤꯉꯣꯜ ꯑꯣꯏꯕꯒꯤ ꯃꯄꯣꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯔꯥ? ꯑꯗꯨꯁꯨ ꯅꯠꯇꯦ. ꯑꯉꯥꯎꯕ ꯄꯥꯈꯪꯅꯤ, ꯅꯨꯡꯉꯥꯏꯕ ꯃꯅꯤꯡ ꯊꯨꯡꯕꯇꯅ ꯄꯨꯟꯁꯤ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯅꯤ.
ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯤꯡꯉꯥꯏ ꯑꯣꯏꯅ ꯀꯞꯈꯤꯕꯗꯒꯤ ꯀꯞꯄ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯋꯥꯕ ꯃꯁꯛ ꯈꯪꯈꯤꯗꯦ꯫ ꯑꯋꯥꯕ ꯂꯩꯇꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯅꯨꯡꯁꯤꯒꯤ ꯆꯥꯡꯁꯨ ꯋꯥꯠꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯅ ꯀꯞꯄ ꯎꯔꯒ ꯃꯍꯥꯛ ꯀꯞꯂꯦ꯫ ꯃꯤ ꯑꯁꯤ ꯀꯅꯥꯅꯣ? ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯃꯣꯏꯗ ꯆꯤꯛꯅ ꯂꯥꯠꯆꯔꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃꯅꯤ꯫ ꯃꯥꯅ ꯀꯞꯄ ꯎꯔꯒ ꯊꯃꯣꯏꯗ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯕꯒꯨꯝ ꯆꯩꯅꯥ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯞꯂꯦ, ꯃꯄꯤ ꯇꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯦ꯫ ꯃꯈꯥ ꯇꯥꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯄ꯭ꯔꯄꯞ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯒꯥꯔꯤꯗ ꯊꯨꯅꯃꯛ ꯀꯥꯈꯠꯂꯛꯏ꯫ ꯂꯣꯏꯉꯝꯅ ꯍꯥꯏꯔꯝꯃꯕꯣ? ꯆꯠꯁꯤ꯫ ꯂꯨꯍꯣꯡ ꯊꯤꯟꯕꯒꯗꯣ ꯌꯥꯎꯔꯗꯤ ꯐꯗꯧꯅꯤ꯫ ꯃꯥꯏ ꯕꯣꯕꯣꯏꯁꯤꯅꯕ ꯃꯄꯥ ꯍꯜꯂꯛꯇꯧꯔꯦ ꯑꯦꯌꯔꯄꯣꯔꯠ ꯆꯠꯁꯤꯅ ꯍꯦꯛꯇ ꯇꯧꯔꯛꯏ꯫ ꯃꯣꯏ ꯃꯄꯥꯗꯨꯁꯨ ꯆꯨꯝꯅ ꯂꯥꯛꯀꯦꯗꯤ ꯍꯥꯏꯗꯅ ꯍꯦꯂꯤꯀꯣꯞꯇꯔꯗꯒ ꯂꯥꯛꯇꯅ ꯍꯟꯅꯨꯔꯀꯥꯟꯗ ꯀꯔꯤ ꯕꯤꯠꯇꯕꯨ ꯅꯩꯅꯤꯡꯉꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯄꯥꯔꯊꯥ ꯇꯞꯅ, ꯉꯁꯤꯗꯤ ꯅꯆꯤꯟꯗꯣ ꯂꯦꯞꯄꯨ, ꯑꯩ ꯉꯥꯛ ꯄꯣꯊꯥꯒꯦ꯫ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯑꯣꯟꯈꯤꯕꯗ ꯂꯣꯏꯉꯝꯁꯨ ꯄꯥꯔꯊꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯤꯠꯇꯨꯗ ꯃꯀꯣꯛꯇꯨ ꯉꯥꯊꯔꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂ ꯂꯩꯈꯤꯕꯅ ꯀꯩꯗꯧꯔꯕꯒꯦ ꯍꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯁꯨ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯨꯅꯃꯛ ꯊꯧꯗꯣꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯁꯤꯕ ꯃꯌꯨꯝꯗ ꯑꯁꯦꯡꯕꯗ ꯊꯤꯟꯕꯤꯔꯝꯂꯒ ꯃꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯡꯅꯔꯝꯕ ꯃꯌꯥꯝꯗꯣ ꯄꯨꯡꯁꯤꯛ ꯁꯤꯛꯂꯦ꯫ ꯅꯤꯉꯣꯜ ꯑꯍꯨꯝꯗꯨꯁꯨ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯕꯥꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯈꯜꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯂꯤ꯫ ꯌꯧꯔꯛꯑꯦꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯉꯍꯥꯟꯗꯒꯤ ꯃꯔꯥꯡ ꯃꯔꯥꯡ ꯏꯆꯥꯁꯤꯡꯁꯦ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗ꯭ꯔꯦ, ꯏꯃꯥꯅ ꯆꯥ ꯈꯔ ꯀꯥꯝꯈꯠꯄꯤꯕꯅꯤ꯫ ꯇꯣꯝꯕꯤꯅ, ꯀꯩꯒꯤꯅꯣ ꯏꯃꯥ, ꯄꯣꯊꯥꯔ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥ ꯋꯥꯅꯕ ꯊꯕꯛ꯫ ꯅꯥꯎꯅ, ꯀꯩꯅꯣꯍꯦ, ꯏꯃꯥꯅ ꯋꯥꯅ ꯊꯣꯡꯉꯝꯃꯒ ꯇꯨꯀꯥ ꯊꯤꯗꯅ ꯂꯩꯔꯅꯨ꯫ ꯄ꯭ꯂꯥꯎꯗꯤ ꯌꯥꯝ ꯆꯥꯁꯤꯜꯂꯛꯑꯦ, ꯑꯗꯨꯏꯁꯨ ꯆꯥꯛꯁꯣ ꯆꯥꯅꯤ꯫ ꯏꯃꯥ, ꯆꯥꯛ ꯆꯥꯔꯁꯦ꯫ ꯊꯕꯥ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯐꯤ ꯅꯔꯣꯜꯁꯤꯡꯗꯣ ꯍꯣꯡꯗꯣꯔꯛꯎ ꯆꯠꯂꯣ꯫ ꯑꯅꯤꯗꯨꯁꯨ ꯆꯪꯈ꯭ꯔꯦ꯫ ꯌꯥꯏꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯂꯛꯏ꯫ ꯑꯅꯤꯗꯨꯗꯤ ꯑꯉꯥꯡꯅꯤ, ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯇꯌꯥꯡ ꯇꯌꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯃꯃꯥꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯐꯝꯗꯨꯅ ꯈꯨꯖꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯃꯥꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤ꯫ ꯌꯥꯏꯁꯨ ꯃꯃꯥꯕꯨ ꯎꯕꯗ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯃꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯂꯛꯏ꯫ ꯊꯕꯥ ꯃꯆꯥꯒꯤ ꯁꯝ ꯑꯗꯣ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯅꯥꯀꯟ ꯑꯃꯗ ꯄꯨꯂꯞ ꯇꯥꯍꯜꯂꯤ꯫ ꯂꯤꯛꯀꯤ ꯀꯣꯆꯤ ꯂꯧꯊꯣꯛꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯆꯥꯁꯤ ꯌꯥꯝ ꯐꯖꯩ꯫ ꯉꯁꯤ ꯏꯃꯥꯅ ꯅꯪꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯕꯗꯣ ꯅꯪꯗꯤ ꯎꯍꯧꯔꯝꯂꯔꯣꯏ꯫ ꯅꯆꯦꯅ ꯀꯩꯅꯥ ꯑꯣꯏꯕꯒꯤ ꯃꯒꯨꯟꯗ ꯐꯖꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯥꯗꯤ ꯌꯥꯝ ꯐꯖꯩ꯫ ꯌꯥꯏꯁꯨ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯣ ꯊꯕꯥꯅ ꯅꯨꯡꯁꯤꯅ ꯆꯩꯔꯛꯏ꯫ ꯑꯁꯤꯒꯤꯕꯨ ꯑꯃꯨꯛ ꯄꯦꯗꯅꯒꯁꯨ ꯇꯧꯏꯅꯦ, ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯑꯁꯨꯛ ꯏꯁꯧ ꯀꯟꯕ ꯏꯆꯥꯅ ꯏꯁꯧ ꯂꯥꯡꯗꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯆꯥꯗꯤ ꯏꯁꯧ ꯂꯥꯡꯂꯒ ꯄꯛꯆꯕꯅꯤ꯫ ꯃꯥꯁꯨ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯃꯆꯥꯒꯤ ꯁꯝꯗꯣ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯤ꯫ ꯌꯦꯡꯉꯣꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯀꯞꯀꯟꯗꯕ ꯏꯆꯥꯅ ꯀꯞꯄꯗꯣ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯏ꯫ ꯅꯤꯉꯣꯜ ꯑꯣꯏꯕꯒꯤ ꯃꯆꯠꯅꯤ꯫ ꯅꯆꯦꯅ ꯂꯨꯍꯣꯡꯈꯤꯕꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯃꯥꯁꯨ ꯃꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯈ꯭ꯔꯕꯅꯤ꯫ ꯅꯆꯦꯗ ꯅꯠꯇꯦ, ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯇꯨꯅ ꯅꯆꯦꯒꯨꯝ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯤꯒꯤ ꯙꯥꯔꯥ ꯁꯟꯗꯣꯛꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯨꯡ ꯑꯃ ꯃꯄꯨꯡ ꯐꯥꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯅꯪ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯑꯩ ꯑꯃꯗꯤ ꯅꯅꯥꯎ ꯑꯅꯤꯒꯤ ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯋꯥꯒꯅꯨ꯫ ꯏꯃꯥ ꯍꯛꯆꯥꯡ ꯌꯥꯝꯅ ꯀꯜꯂꯤ꯫ ꯅꯅꯥꯎ ꯑꯅꯤꯁꯤꯁꯨ ꯑꯗꯨꯛ ꯂꯥꯡꯖꯕꯒꯤ ꯋꯥꯅꯤ, ꯑꯐ ꯐꯠꯇ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯅꯃꯥ ꯑꯩ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯕꯅꯣ ꯏꯃꯥꯒꯤ ꯕꯦꯝꯃ? ꯌꯥꯏꯁꯨ ꯀꯞꯂꯤ ꯀꯞꯂꯤ꯫ ꯈꯪꯗꯦ ꯏꯃꯥ, ꯑꯩ ꯉꯁꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ꯫ ꯏꯆꯦ ꯆꯠꯈꯤꯕꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯏꯃꯥ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯩꯈꯣꯏꯗꯅ
नुपा की मयुम चली से कहीगिनो निगोल ने नुपा मयुम द थिन की बगुम नुपा दी नुपी की मयुम द थिलक पया जैसे कहीगिनो इमा नुपा नुपी जब माने हाइना हाइना नुपी बावा तपी समासदा आई नुपी ओइनिंग दिए इमा मसिमकना आई नुपी की अथोट थमोई पालोगे खन्ना अनम कन्नुना लैरंबने पंगथख्रे अैगी सक होंख्रे थमोई होंख्रे अदुबो ngasi ichena ekhoi thadokduna chatkhibasigu aisu imabu thadokduna chatpa matam lakni khallubada ayau ai ima angang machagum hi kaplei machabu tapna konsinbiraga kaplanu toklo haibagum makokta tapna nan thabiri thaba somdana naw mapi marol hong baloiraga phone metlaga lei WhatsApp changlaga unread message mayam do mathang changlaga yingi Peter की मैसेज ता ngasi khuf azama dawi pra lai sabi daval ga malaga ado asing mudu hodawasi pelaude aduk fazabado message to ubada now do no fet dawi aduga masu kai no type tawraga thasin khre aidi la o haidadi dadani ya satraga amadu su online lerambana message to ui WhatsApp ta gi thorak laga call oin tawsilai now so phone to pai khatli fazabi is phazana khai rehe angangi khuf azaze ngau gi toy ko karan se tum taning bra khangde Peter nok laga azaroi amu saudo khradi harau tinari se yaro ebo is aibu yam phattabi dawna aidi phattabra haise nada bu kana na phati haino nada fai khangbai ni aina tinai se ya khare hi ga cherasu napa me amyam tinade ko ai hoise ai su khangeva ado nang bu chaka charabo plau char e pukti pithalamani ado bo imana chak thongami asi amu charu kidoini fare ado di chak to ohero ai su imana baga thabak ki maram dane kai keno khra wari saroge hai dada Peter phone su thamkhre now the phone na yeng laga wakhal to hori karamba matawdano asuk thina ngahorubano khangre tawri se magi ing tappa nupama no mataw sidani isa sa ipang sinbagum tahoy se mana tapna wangang lagpasida oire ay nagyan hihik mangi se nungsibagi matang sa panahay na ramdraso nakan amada hikta pang tahoy haiduni hoyda ay giaswabi ba nupa sida pang tarudana kanada pang tarunya now fet taw na phone to thamlam laga ka do dagi thokre pung di thengzilakle adubo partha pathafam khangde nungsibi magi dama waduna talaikre mabu tumlam ladra aibu phone tawsira waduna tumamadi aina muthu aibirani chakti charam madra adusu charamoi mathwai nungai tina khem charam laroi sordo amuk tapna hontorai yai nangbu matam punamakta harauna lehenge haibase aigi achetpa phirip amu oire ai nangna kappa yengba ngamdi karigino aina nangbu asuk yam nungsirurise nangondagi henba sangsar sida kana su uraktre wakhal gi manglan lakliba phone duna thugairi tawraklibado kanano haifet yenglaga hatu pai khatli yai khonjel du kaplubagi isi sina chalage so hairamtre kaple khangli nungai badi natte adubu phatharaga nungshina hairei boboy gi baba do Bangkok tagi khodak to thorakani haiduda adum challe aisu nawanda hairam gi khalaga hatu dawbada tapna hairage na adum challe kedawramino aina bu kedawruni akhoi yong jingan bigi wakhal khalamini yaisu tapna noklaga magi yong sengau charabaireda mana tapna nokpodo taraga nupada su nokmi tawse ngause masigi yong sidagi hena ngaujaba leite machin su yam kanle maching su yam phatte adubu aidi masigi yong sidagi hena ngausaba leitre ngahora gira adudia phone se thamage he masi
ꯑꯩꯅ ꯁꯨꯝ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗ ꯏꯊꯛ ꯀꯥꯒꯦ ꯇꯧꯏꯅꯦ ꯅꯨꯄꯤ ꯐꯨꯍꯩꯗ ꯂꯩꯇꯦꯀꯣ ꯗꯝ ꯗꯝ ꯐꯨꯗꯔꯛꯑꯗꯤ ꯋꯥ ꯋꯥ ꯀꯞꯀꯅꯤ ꯅꯨꯄꯤ ꯅꯪ ꯏꯁ ꯌꯥꯝ ꯀꯟꯕꯒ ꯃꯥꯟꯗ꯭ꯔꯥ ꯄꯥꯔꯊꯥ ꯅꯣꯛꯂꯒ ꯀꯟꯖꯗꯦ ꯑꯩꯗꯤ ꯅꯪꯅ ꯉꯝꯍꯟꯗꯣꯏꯅꯤ ꯃꯤꯅ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯃꯤꯗꯤ ꯈꯨꯗꯣꯝꯕꯤꯗ ꯍꯥꯞꯄꯒ ꯎꯪꯉꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯏꯁꯥ ꯏꯊꯟꯇ ꯀꯥꯈꯠꯂꯒ ꯑꯩꯅ ꯎꯔꯨ ꯎꯪꯖꯗꯣꯏꯅꯤ ꯀ꯭ꯔꯤꯁꯅꯅ ꯄꯥꯏꯕ ꯆꯀ꯭ꯔꯒꯤ ꯇꯥꯏꯞꯇ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯎꯔꯨ ꯎꯪꯊꯠꯆꯗꯣꯏꯅꯤ ꯏꯊꯟꯇ ꯏꯁꯨꯛ ꯁꯨꯛꯊꯔꯝꯕꯗꯣ ꯃꯥꯒꯤ ꯋꯥꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯃꯥꯅ ꯅꯣꯛꯄ ꯇꯥꯔꯒ ꯅꯨꯄꯥꯗꯣ ꯊꯃꯣꯏ ꯄꯦꯟꯖꯔꯤ ꯌꯥꯔꯦ ꯕꯥ ꯈꯔ ꯍꯥꯏꯔꯗꯤ ꯑꯩ ꯅꯣꯛꯄꯗ ꯁꯤꯗꯧꯔꯦ ꯃꯤ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩ ꯍꯥꯏꯁꯦ ꯌꯥꯏꯁꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯆꯥꯒ ꯆꯥꯔꯕꯣ ꯅꯪꯕꯣ ꯆꯥꯅꯤꯡꯗ꯭ꯔꯦ ꯄꯥꯔꯊꯥ ꯄꯥꯈꯠꯂꯕ ꯀꯩꯅꯣ ꯅꯍꯥꯟꯗꯩ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯄ꯭ꯂꯥꯎꯒ ꯆꯥꯔꯛꯄ꯭ꯔꯣ ꯊꯥꯎ ꯃꯅꯝ ꯇꯥꯕꯗꯣ ꯏꯁꯥꯁꯦ ꯍꯩꯅꯗꯦꯅ ꯆꯥꯔꯛꯇꯦ ꯏꯃꯥꯅ ꯆꯥꯛꯄꯨꯗꯤ ꯊꯣꯡꯉꯝꯃꯤ ꯑꯗꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯆꯥꯗ꯭ꯔꯦ ꯌꯥꯅꯤ ꯍꯣꯔꯦꯟ ꯂꯥꯝꯃꯛꯑꯒ ꯇꯞꯅ ꯆꯥꯒꯦ ꯅꯪꯅ ꯍꯥꯏꯕ ꯁꯨꯝ ꯏꯟꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯍꯥꯟꯗꯒꯤ ꯑꯃꯨꯛ ꯈꯪꯏꯪ ꯏꯪꯕ ꯑꯃꯨꯛ ꯈꯪꯁꯥ ꯁꯥꯕ ꯋꯦꯗꯔꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯊꯥꯎ ꯃꯅꯝ ꯇꯥꯕ ꯌꯥꯗ꯭ꯔꯤꯗꯣ ꯆꯥꯛ ꯐꯖꯅ ꯆꯥꯗꯕꯩ ꯆꯈꯥꯎ ꯁꯣꯛꯀꯦ ꯇꯧꯔꯛꯏꯅꯤ ꯋꯥꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯇꯞꯇꯥꯏ ꯀꯞꯊꯣꯛꯑꯦ ꯑꯏꯪꯕꯁꯤꯗ ꯆꯠꯂꯨꯔꯒ ꯆꯥꯛꯁꯨ ꯆꯥꯗꯦ ꯅꯥꯔꯒ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ ꯑꯗꯨꯅ ꯆꯥꯛ ꯌꯥꯝ ꯊꯨꯅ ꯆꯥꯔꯨꯁꯣ ꯔꯦꯞ ꯊꯤꯕꯒꯨꯝ ꯊꯤꯗꯔꯛꯄꯗꯣ ꯌꯥꯏꯁꯨꯗꯤ ꯃꯩꯑꯥ ꯀꯥꯔꯦ ꯄꯥꯈꯠꯆꯕ ꯃꯇꯧꯗ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯄꯒꯨꯝꯁꯨ ꯇꯧꯏ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦꯕ ꯍꯣꯔꯦꯟ ꯂꯥꯝꯃꯒ ꯆꯥꯒꯦ ꯄꯥꯔꯊꯥ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯣꯔꯛꯏ ꯍꯥꯏꯕ ꯏꯟꯗꯕꯤ ꯅꯨꯄꯤꯗꯣ ꯉꯥꯡꯅꯕ ꯇꯜꯂ ꯃꯥꯜꯂꯦ ꯃꯥꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯈꯜꯂꯛꯏ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯀꯩꯕꯨꯅꯣ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯆꯥꯅꯤꯡꯕ ꯑꯃꯗꯤ ꯂꯩꯔꯝꯅꯤꯗꯅ ꯌꯥꯏꯁꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯄꯤꯖꯥ ꯆꯥꯅꯤꯡꯉꯤ ꯈꯨꯍꯥꯏꯗꯨꯗ ꯄꯥꯔꯊꯥꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯔꯤ ꯄꯤꯖꯥꯅꯣ ꯆꯥꯅꯤꯡꯉꯤꯁꯦ ꯊꯨꯝ ꯃꯣꯔꯣꯛꯀ ꯆꯥꯅꯤꯡꯗꯦ ꯏꯆꯝ ꯆꯝꯕ ꯆꯤꯁꯀꯤꯗꯣ ꯆꯥꯅꯤꯡꯉꯤ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯍꯪ ꯄꯥꯔꯊꯥ ꯃꯔꯛ ꯊꯠꯂꯒ ꯐꯔꯦ ꯊꯝꯃꯨ ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯌꯥꯏꯁꯨꯗꯣ ꯍꯥꯏꯐꯦꯠ ꯉꯛꯆꯥꯟꯅꯗꯨꯅ ꯐꯣꯟꯗꯨꯗ ꯌꯦꯡꯂꯤ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ ꯊꯝꯃꯒꯦ ꯀꯥꯏꯅ ꯐꯖꯅꯁꯨ ꯍꯥꯏꯔꯝꯗꯦ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯩ ꯁꯥꯎꯔꯤ ꯖꯥꯠꯂꯥ ꯀꯩꯅꯣꯝ ꯇꯧ ꯌꯥꯗꯦꯕ ꯃꯥꯒꯤ ꯐꯦꯠ ꯐꯦꯠ ꯂꯥꯎꯕꯁꯦ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤꯕ ꯃꯃꯤꯡꯁꯤ ꯃꯤꯁꯇꯔ ꯐꯦꯠ ꯐꯦꯠ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯅꯤꯀꯣ ꯉꯁꯤ ꯃꯥꯁꯨ ꯉꯥꯡꯅ ꯍꯤꯞꯊꯔꯛꯏ ꯅꯍꯥꯟꯗꯒꯤ ꯋꯥꯔꯨꯕꯒ ꯀꯩꯒ ꯃꯁꯥꯗꯨ ꯇꯞ ꯇꯥꯔꯕꯅꯤ ꯍꯦꯛ ꯇꯥꯕꯒ ꯎꯏꯔꯨꯝ ꯇꯧꯔꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ 20 ꯃꯤꯅꯠꯁꯀꯤ ꯃꯇꯨꯡꯅꯤ ꯐꯣꯟ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟꯗꯨꯗ ꯌꯥꯏꯁꯨꯗꯣ ꯁꯨꯛꯂꯒ ꯃꯃꯤꯠ ꯇꯤꯄꯥꯡꯗ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯅꯥꯀꯣꯡꯗ ꯊꯝꯃꯤ ꯍꯜꯂꯣ ꯄꯤꯖꯥ ꯗꯦꯂꯤꯚꯔꯤ ꯂꯥꯛꯆꯔꯤ ꯒꯦꯠꯇ ꯂꯩꯔꯦ 60 ꯁꯦꯀꯦꯟड्स ꯃꯇꯝ ꯄꯤꯖꯔꯤ ꯊꯤꯕ ꯍꯧꯔꯕꯅꯤ ꯁꯤꯒ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨ ꯀꯛꯊꯠꯈ꯭ꯔꯦ ꯌꯥꯏꯁꯨꯗ ꯃꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯤꯠꯇꯣ ꯁꯠ ꯄꯥꯡꯂꯛꯏ ꯇꯨꯝꯅꯤꯡꯕꯒ ꯁꯥꯏꯈ꯭ꯔꯦ ꯃꯃꯤꯠꯇꯣ ꯈꯪꯁꯤꯡꯂꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁ꯭ꯂꯤꯄꯔꯗ ꯄ꯭ꯔꯞ ꯇꯣꯡꯁꯤꯜꯂꯤ ꯐꯤꯌꯥꯟꯐꯝꯗ ꯌꯥꯜꯂꯤꯕ ꯁ꯭ꯀꯥꯔꯞ ꯃꯆꯥꯗꯨ ꯇꯥꯞ ꯂꯧꯔꯒ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯀꯥꯗꯩ ꯊꯣꯔꯛꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨ ꯋꯥꯕꯒ ꯀꯩꯒ ꯇꯨꯝꯊꯈꯤꯕ ꯃꯄꯥ ꯑꯣꯏꯕꯅ ꯇꯥꯔꯝꯗꯦ ꯒꯦꯠꯇꯨ ꯇꯞꯅ ꯍꯥꯡꯂꯒ ꯊꯣꯔꯛꯄꯅꯤ ꯄꯥꯔꯊꯥ ꯃꯈꯨꯠꯇ ꯄꯤꯖꯥ ꯕꯣꯛꯁ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯒꯦꯠꯇ ꯂꯦꯞꯂꯤꯕꯤ ꯃꯍꯥꯛ ꯎꯕꯗ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯛꯏ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯉꯥꯜꯂꯤꯕ ꯊꯥꯕꯜ ꯃꯉꯥꯜꯅꯤ ꯃꯉꯥꯜ ꯑꯗꯨꯅ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ ꯅꯨꯄꯤꯗꯨꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯇꯍꯥ ꯆꯪꯁꯤꯜꯂꯛꯏ ꯑꯍꯤꯡꯁꯤꯗ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯀꯥꯏꯗꯒꯤ ꯄꯤꯖꯥꯅꯣ ꯄꯥꯔꯊꯥ ꯅꯣꯛꯃꯤ ꯅꯪ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨꯕꯨ ꯑꯍꯤꯡꯁꯤꯗ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯄꯣꯠꯇ ꯇꯣꯉꯥꯟꯕ ꯉꯥꯏꯒꯗ꯭ꯔꯥ ꯃꯤ ꯎꯔꯒ ꯐꯖꯗꯦ ꯂꯥꯛꯑꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯥꯔꯣ ꯂꯥꯛꯑꯣ ꯁꯥꯔꯤꯉꯩ ꯂꯣꯛꯎ ꯍꯥꯏꯕꯗꯣ ꯄꯤꯖꯥꯗꯤ ꯁꯥꯔꯤꯉꯩ ꯆꯥꯗꯧꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯌꯥꯏꯁꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯥꯈꯠꯍꯜꯂꯤ ꯀꯣꯏꯅ ꯂꯥꯛꯂꯒ ꯃꯥꯁꯨ ꯀꯥꯈꯠꯇꯨꯅ ꯌꯥꯏꯁꯨꯒꯤ ꯅꯥꯛꯇ ꯐꯝꯂꯔꯤ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯀꯥꯏꯅ ꯑꯍꯤꯡꯁꯤꯗ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯁꯨꯃꯥꯏ ꯂꯩꯔꯤꯁꯤꯗꯤ ꯃꯤꯅ ꯎꯔꯒ ꯐꯖꯗꯣꯏꯔꯥ ꯁꯤꯗꯤ ꯃꯤꯅ ꯎꯗꯧꯁꯨ ꯅꯠꯇꯦ ꯒꯥꯔꯤ ꯍꯥꯏꯔ ꯇꯤꯟꯇꯦꯠ ꯅꯞꯄꯤꯁꯤꯗꯤ ꯉꯁꯥꯏ ꯂꯨꯍꯣꯡꯕꯒꯤ ꯃꯤ ꯍꯟꯗ꯭ꯔꯤꯕ ꯃꯥꯟꯗꯅꯅꯦ ꯀꯅꯥꯝꯁꯨ ꯆꯪꯉꯣꯏ ꯈꯔ ꯇꯣꯏꯅ ꯇꯧꯔꯛꯄ꯭ꯔꯥ ꯌꯥꯝ ꯈꯪꯉꯤꯁꯦ ꯑꯗꯨꯒꯨꯝꯕ ꯅꯆꯤꯟꯅꯔꯩ ꯀꯦꯟꯒꯗꯕ ꯋꯥꯗꯣ ꯉꯥꯡꯅꯨ ꯍꯥꯏꯔꯗꯅ ꯐꯥꯔꯁ ꯑꯦꯟড ꯂꯥꯁ ꯀꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯋꯥꯏꯌꯦ ꯄꯥꯔꯊꯥ ꯅꯣꯛꯂꯗꯨꯅ
ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯔꯦꯁꯦ ꯄꯤꯖꯥꯗꯣ ꯄꯥꯏꯔꯒ ꯁꯨꯝ ꯂꯩꯔꯅꯣ ꯐꯤꯔꯣꯜꯁꯤꯗ ꯑꯝꯇ ꯄꯦꯟꯅ ꯆꯥꯒꯦ ꯄꯥꯔꯊꯥꯁꯨ ꯅꯣꯛꯇꯨꯅ ꯃꯈꯨꯠꯇꯩ ꯄꯤꯖꯥꯗꯣ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯌꯥꯏꯁꯨꯒꯤ ꯃꯥꯡꯗ ꯊꯥꯡꯖꯤꯜꯂꯛꯏ ꯄꯤꯔꯛꯑꯣ ꯑꯩ ꯄꯥꯏꯒꯦ ꯅꯪ ꯆꯥꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯆꯥꯎ ꯉꯥꯡꯅꯕ ꯇꯟꯗꯨꯅ ꯁ꯭ꯂꯥꯏꯁ ꯑꯃ ꯂꯧꯔꯒ ꯆꯥꯕ ꯍꯧꯔꯦ ꯄꯥꯔꯊꯥꯗꯤ ꯌꯥꯏꯁꯨꯅ ꯆꯥꯕꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯌꯦꯞꯈꯠꯄ ꯂꯣꯏꯍꯧꯗꯕ ꯁꯝꯂꯥꯡ ꯃꯔꯨ ꯑꯃꯅꯤ ꯇꯥꯔꯤꯕꯗꯣ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯑꯄꯟꯕ ꯄꯤꯔꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯃꯈꯨꯠ ꯑꯃꯗꯨꯅ ꯂꯥꯝꯗꯨꯅ ꯇꯞꯅ ꯍꯥꯏꯒꯠꯄꯤꯔꯛꯏ ꯑꯗꯨꯒ ꯅꯥꯔꯨꯝꯗ ꯌꯦꯞꯁꯤꯟꯕꯤꯔꯛꯂꯦ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯣ ꯄꯤꯖꯥ ꯍꯥꯔꯦ ꯄꯥꯔꯊꯥ ꯄꯥꯈꯠꯅ ꯅꯥꯀꯟꯗ ꯏꯁꯤꯡꯗꯣ ꯂꯧꯔꯒ ꯃꯈꯨꯝ ꯍꯥꯝꯗꯨꯅ ꯌꯥꯏꯁꯨꯗ ꯄꯤ ꯅꯨꯄꯤꯗꯨꯁꯨ ꯂꯧꯗꯨꯅ ꯊꯨꯅꯃꯛ ꯊꯛꯆꯤꯜꯂꯤ ꯂꯣꯏꯔꯗꯨꯅ ꯄꯥꯔꯊꯥꯗ ꯑꯃꯨꯛ ꯄꯤꯔꯛꯂꯤ ꯇꯞꯅ ꯆꯥꯎ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯆꯥꯏꯗꯣ ꯀꯩꯒꯤꯅꯣ ꯑꯩ ꯀꯩꯁꯨ ꯆꯥꯒꯦ ꯍꯥꯏꯔꯣꯏꯌꯦ ꯌꯥꯏꯁꯨꯗꯣ ꯄꯩꯅ ꯌꯦꯡꯂꯒ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯄꯥꯔꯊꯥ ꯅꯣꯛꯃꯤ ꯆꯥꯔꯣ ꯌꯦꯡꯕꯤꯔꯔꯣꯏ ꯌꯥꯔꯦ ꯑꯣꯑꯦ ꯁ꯭ꯂꯥꯏꯁ 3 ꯂꯦꯝꯃꯤ ꯏꯊꯟꯇ ꯆꯥꯕꯩꯕꯨ ꯂꯥꯁ ꯂꯧꯔꯛꯏ ꯀꯩꯒꯤꯅꯣ ꯁ꯭ꯂꯥꯏꯁ 5ꯗꯒꯤ ꯍꯦꯟꯅ ꯆꯥꯕ ꯉꯝꯗꯦ ꯑꯩ ꯌꯥꯔꯦ ꯂꯦꯝꯖꯔꯁꯅꯨ ꯄꯤꯖꯥ ꯁ꯭ꯂꯥꯏꯁꯁꯤꯗ ꯑꯃꯨꯛ ꯂꯤꯛꯁꯤꯜꯂꯅꯨ ꯑꯗꯣ ꯑꯍꯤꯡꯗꯅ ꯊꯟꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯃꯇꯨꯡ ꯇꯧꯅꯨ ꯃꯇꯝ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯃꯤ ꯐꯠꯇꯕ ꯊꯦꯡꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯥꯈꯠꯇ꯭ꯔꯗꯤ ꯅꯪꯗꯤ ꯉꯥꯎꯏ ꯍꯧꯅꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯏ ꯄꯥꯔꯊꯥ ꯇꯞꯅ ꯉꯥꯎꯔꯁꯨ ꯑꯍꯤꯡ ꯆꯠꯄꯗ ꯏꯁꯥ ꯉꯥꯛꯊꯣꯛꯅꯕ ꯈꯨꯠꯂꯥꯏꯗ ꯌꯥꯎꯖꯕꯗꯣ ꯀꯩ ꯈꯨꯠꯂꯥꯏ ꯄꯥꯔꯊꯥ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯂꯩꯔꯤꯕ ꯅꯣꯡꯃꯩꯗꯣ ꯂꯥꯝꯂꯒ ꯌꯥꯏꯁꯨꯒꯤ ꯇꯝꯄꯥꯛꯇ ꯊꯝꯂꯛꯏ ꯌꯥꯏꯁꯨꯗꯣ ꯈꯪꯉꯤ ꯑꯁ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯀꯣ ꯄꯥꯔꯊꯥꯁꯨ ꯅꯣꯛꯂꯒ ꯅꯣꯡꯃꯩꯗꯣ ꯑꯃꯨꯛ ꯂꯧꯔꯒ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇꯨꯗ ꯂꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯏꯁꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯐꯖꯩ ꯅꯪꯁꯦ ꯀꯦꯔꯁꯨ ꯐꯖꯩ ꯇꯪꯉꯧꯕꯤ ꯃꯥꯏꯊꯣꯡ ꯀꯩꯔꯥꯎꯅꯔꯕꯤ ꯃꯤꯠꯁꯅꯥ ꯁꯖꯤ ꯃꯤꯠꯇꯥꯒꯨꯝꯕꯅꯤ ꯃꯥꯕꯨ ꯇꯊꯛ ꯌꯦꯡꯂꯤꯕ ꯃꯤꯠꯁꯅꯥꯗꯣ ꯐꯤꯕꯝꯁꯨ ꯐꯖꯩ ꯏꯅꯞ ꯅꯞꯄ ꯈꯨꯗꯥꯡ ꯃꯇꯦꯛ ꯑꯣꯏꯕ ꯐꯨꯔꯤꯠ ꯑꯃꯨꯕ ꯑꯃ ꯂꯤꯠꯂꯤ ꯂꯪꯖꯝꯒꯤ ꯏꯆꯝ ꯆꯝꯕ ꯐꯅꯦꯛ ꯄꯤꯡ ꯃꯆꯨ ꯑꯃ ꯁꯦꯠꯂꯤ ꯄꯥꯈꯪ ꯃꯥꯗꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯇꯧ ꯌꯦꯡꯖꯕꯅꯤ ꯈꯣꯏꯃꯨ ꯀꯌꯥꯅ ꯃꯤꯇꯥꯅꯔꯤꯕ ꯁꯕꯥꯟꯗꯣ ꯌꯦꯡꯂꯨꯗꯦ ꯃꯤꯠꯌꯦꯡ ꯊꯝꯅꯤꯡꯂꯨꯗꯦ ꯈꯝꯕꯟꯕꯅꯗꯤ ꯂꯣꯏꯕꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗꯨꯕꯨ ꯈꯝꯕꯟꯖꯕꯅꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯛꯆꯥꯡꯗꯨꯗ ꯅꯣꯡꯃꯇ ꯃꯤꯠꯌꯦꯡ ꯇꯥꯔꯨꯗꯦ ꯃꯤꯁꯤꯛ ꯃꯤꯔꯥꯎ ꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯜꯂꯛꯂꯨꯗꯦ ꯃꯥꯒꯤ ꯐꯖꯕ ꯁꯕꯥꯟꯗꯣ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝ ꯈꯛꯇꯅꯤ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤꯕ ꯀꯩꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯄꯥꯔꯊꯥ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯌꯥꯏꯁꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯌꯥꯏꯁꯨ ꯏꯉꯛ ꯉꯛꯆꯩ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩ ꯄꯥꯔꯊꯥ ꯇꯞꯂꯞꯅ ꯉꯁꯥꯏ ꯅꯪꯅ ꯀꯞꯄꯗꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯅꯤꯡꯕ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯁꯨꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯛꯏ ꯄꯥꯔꯊꯥꯒꯤ ꯃꯊꯥꯗ ꯃꯣꯃꯣ ꯅꯣꯛꯆꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯡꯒꯠꯂꯛꯂꯒ ꯄꯥꯔꯊꯥꯕꯨ ꯀꯣꯜꯂꯤ ꯁꯣꯔꯗꯣ ꯇꯞꯅ ꯍꯣꯟꯊꯔꯛꯏ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯊꯥꯗ ꯂꯩꯔꯕꯗ ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯕꯒꯨꯝ ꯇꯧꯏ ꯀꯞꯈꯤꯕ ꯋꯥꯈꯤꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯊꯥꯗ ꯂꯩꯔꯕꯗ ꯂꯣꯏꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏ ꯅꯨꯄꯥꯗꯨꯁꯨ ꯑꯋꯥꯕ ꯄꯨꯝꯕꯗ ꯀꯣꯛꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯒ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯤ ꯑꯁꯤꯛꯄ ꯑꯍꯤꯡꯒꯤ ꯏꯪꯂꯕ ꯊꯥꯕꯜꯗꯨꯗ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯇꯧꯗꯣ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯔꯛꯇꯦ ꯑꯇꯤꯌꯥꯗ ꯇꯔꯪ ꯊꯣꯛꯂꯤꯕꯤ ꯃꯄꯨꯡ ꯐꯥꯔꯕꯤ ꯄꯨꯔꯅꯤꯃꯥ ꯀꯧꯕꯤ ꯃꯥꯁꯨ ꯅꯈꯣꯏꯕꯨ ꯑꯩꯅ ꯁꯪꯂꯤ ꯍꯥꯏꯕꯒꯨꯝ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯤꯔꯤ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯕꯅ ꯊꯤꯡꯕꯤꯗ꯭ꯔꯕꯁꯨ ꯂꯣꯏꯉꯝ ꯃꯥꯗꯤ ꯀꯥꯔꯟꯒꯤ ꯄꯨꯡꯐꯝꯗ ꯄꯣꯛꯂꯨꯕꯗ ꯀꯥꯔꯟ ꯑꯃꯨꯛ ꯇꯥꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ ꯐꯣꯟ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯑꯅꯤꯗꯣ ꯁꯠ ꯍꯟꯗꯣꯛꯅꯤ ꯄꯥꯔꯊꯥ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯀꯩꯗꯧꯔꯦ ꯀꯥꯏꯅ ꯑꯩ ꯑꯣꯛꯇꯕ ꯂꯝꯆꯠꯂꯨꯗꯕꯣ ꯑꯍꯤꯡꯁꯤꯗ ꯀꯥꯏꯗ ꯑꯣꯛꯇꯕ ꯂꯝꯆꯠ ꯆꯠꯂꯤ ꯁꯣꯝꯗꯅ ꯌꯨꯝꯗꯒꯤ ꯀꯩꯝ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯂꯥꯛꯄ꯭ꯔꯥꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯝꯕ ꯊꯨꯒꯥꯏꯔꯦꯗꯅ ꯄꯥꯔꯊꯥꯗꯨ ꯊꯧꯁꯥꯗꯅ ꯂꯥꯛꯑꯦ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯦ ꯁꯛ ꯀꯥꯏꯗ ꯂꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯈꯪꯗꯦ ꯂꯥꯛꯇꯦꯅ ꯍꯥꯏꯈꯤꯅꯤ ꯅꯇꯦꯝꯁꯤ ꯍꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ ꯂꯣꯏꯉꯝ ꯅꯣꯛꯂꯛꯏ ꯑꯣ ꯅꯣꯏ ꯊꯣꯠꯅ ꯆꯦꯡꯖꯟꯕꯤꯌꯦ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯒꯤ ꯋꯥꯔꯤꯗꯤ ꯀꯅꯥꯅ ꯈꯪꯅꯤ
ꯎꯅꯔꯣ ꯎꯅꯔꯣ ꯄꯥꯈꯪ ꯑꯣꯏꯅꯅꯦ ꯃꯄꯥ ꯑꯣꯏꯗꯣꯔꯦ ꯀꯥꯏꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯍꯩ ꯂꯋꯥꯏ ꯃꯆꯥ ꯑꯗꯨꯝꯕꯗ ꯉꯥꯡ ꯂꯩꯌꯣ ꯅꯪꯗꯤ ꯂꯣꯏꯉꯝ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯕꯤꯗꯥꯏ ꯃꯇꯝ ꯂꯧꯅꯔꯣ ꯔꯥꯖꯕꯤꯔ ꯍꯣꯏꯗꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯑꯩꯈꯣꯏꯗ ꯂꯩ ꯍꯥꯏꯈ꯭ꯔꯁꯨ ꯅꯪ ꯂꯩꯐꯝ ꯈꯪꯗꯕꯩ ꯃꯊꯥ ꯁꯥꯈꯤꯕꯅꯦ ꯑꯩ ꯐꯣꯟ ꯑꯝꯇ ꯇꯧꯊꯣꯛꯈꯤꯒꯦ ꯅꯊꯟꯗ ꯂꯥꯛꯄ ꯌꯥꯗꯣꯏꯔꯥ ꯑꯩꯈꯣꯏ ꯂꯥꯛꯎꯔꯣ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯂꯣꯏꯉꯝꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯄꯥꯔꯊꯥ ꯌꯥꯏꯁꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯃꯥ ꯍꯦꯛ ꯑꯣꯟꯁꯤꯜꯂꯛꯄꯒ ꯌꯥꯏꯁꯨꯅ ꯆꯠꯅꯕ ꯇꯧꯔꯣ ꯇꯥꯜꯂꯤꯔꯣ ꯅꯪꯒꯤꯁꯦ ꯃꯇꯝꯁꯦ ꯊꯦꯡꯉꯤ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏ ꯄꯥꯈꯠꯂꯦ ꯍꯥꯏꯗꯣ ꯂꯣꯏꯉꯝ ꯍꯣꯏꯗ ꯂꯩ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨꯏꯁꯨ ꯆꯠꯂꯣ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ ꯉꯥꯎꯁꯤꯟꯅꯅꯨ ꯆꯠꯂꯣ ꯑꯩꯁꯨ ꯆꯪꯉꯒꯦ ꯏꯃꯥ ꯍꯣꯏ ꯃꯤꯀꯞ ꯊꯣꯔꯛꯑꯗꯤ ꯊꯣꯡꯁꯨ ꯍꯥꯡꯂꯝꯕꯅꯤ ꯄꯥꯈꯠꯂꯤ ꯍꯣꯏ ꯍꯣꯏ ꯆꯪꯉꯣ ꯅꯪ ꯍꯥꯟꯅ ꯆꯠꯂꯣ ꯅꯪ ꯍꯥꯟꯅ ꯆꯪꯉꯣ ꯅꯪꯅ ꯆꯪꯕꯗꯣ ꯌꯦꯡꯉ ꯆꯠꯇꯣꯏꯅꯤ ꯑꯁ ꯅꯪ ꯍꯥꯟꯅ ꯆꯠꯂꯣꯕ ꯑꯩꯗꯤ ꯒꯦꯠꯁꯤꯗ ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯒꯦꯠꯁꯤꯗ ꯂꯩꯕꯗꯨꯅꯅꯤ ꯍꯥꯏꯁꯦ ꯑꯩꯒꯤꯗꯤ ꯒꯦꯠ ꯂꯥꯞꯄꯩ ꯑꯅꯛꯄ ꯅꯪ ꯍꯥꯟꯅ ꯆꯪꯉꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕꯁꯦ ꯅꯪꯒ ꯃꯔꯩ ꯌꯦꯠꯅꯕꯁꯤꯅꯤꯅ ꯇꯜꯂꯗꯤ ꯃꯔꯩ ꯇꯧꯍꯟꯒꯅꯨ ꯆꯪꯉꯣ ꯉꯥꯡꯅꯕ ꯇꯜꯂ ꯃꯥꯜꯂꯤ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯒ ꯅꯣꯟꯊꯔꯞ ꯇꯧꯅ ꯋꯥ ꯉꯥꯡꯂꯛꯏ ꯐꯖꯅ ꯆꯠꯂꯣ ꯌꯧꯕꯒ ꯍꯥꯏꯔꯛꯑꯣ ꯅꯪ ꯌꯧꯔꯦ ꯈꯪꯗ꯭ꯔꯤ ꯐꯥꯎ ꯑꯩ ꯇꯨꯝꯃꯝꯂꯣꯏ ꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯡꯀꯥꯞ ꯀꯨꯝꯅ ꯊꯥꯡꯂꯒ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯒꯦꯠ ꯃꯅꯨꯡ ꯍꯦꯛ ꯌꯧꯈꯤꯕꯒ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯂꯥꯛꯂꯒ ꯐꯝꯈ꯭ꯔꯦ ꯀꯅꯥꯁꯨ ꯂꯩꯇꯕ ꯒꯦꯠꯇꯨꯗ ꯅꯣꯛꯐꯦꯠ ꯊꯧꯔꯝꯂꯒ ꯃꯥꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ